ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯗ ꯏꯕꯥꯅꯤꯁꯦ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡꯁꯦ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯁꯦ ꯁꯟꯁꯥ ꯊꯣꯡꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯟꯁꯥ ꯊꯣꯡꯕ ꯂꯩꯔꯦ ꯏꯔꯣꯟꯕ ꯀꯩꯀꯥꯗꯤ ꯇꯧꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡꯅꯒ ꯇꯥꯕꯒꯀꯣ ꯑꯗꯨꯅ ꯑꯁꯤ ꯏꯔꯣꯟꯕ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯦ ꯑꯇꯦꯛꯄ ꯎꯃꯣꯔꯣꯛ ꯑꯇꯦꯛꯄ ꯌꯥꯎꯔꯦ ꯑꯗꯣ ꯁꯤ ꯁꯟ ꯂꯩꯔꯦ ꯃꯍꯤ ꯂꯩꯔꯦ ꯏꯁꯤꯡ ꯂꯩꯔꯦ ꯁꯤ ꯈꯛꯇꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯆꯥꯔꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯥꯕ ꯍꯧꯖꯈ꯭ꯔꯦ ꯍꯧꯔꯁꯦ ꯑꯗꯨꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯁꯦꯀꯣ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯁꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯔꯣꯏꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯅꯣꯏꯈꯠꯂꯛꯄ ꯍꯟꯗꯛꯁꯤꯀꯣ ꯑꯗꯨꯗꯨꯅ ꯅꯣꯏꯈꯠꯂꯛꯑꯕꯅꯤꯅ ꯇꯧꯔꯣꯏꯒꯦ ꯇꯧꯔꯝꯕꯅꯤ ꯍꯦꯛꯇ ꯌꯥꯗꯦ ꯉꯁꯤꯁꯦ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤꯀꯣ ꯇꯧꯔꯒꯦ ꯑꯗꯨ ꯑꯍꯥꯟꯕꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯒꯥꯏꯔꯤꯝꯒꯤ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯁꯨꯡꯏꯟ ꯏꯟꯗ꯭ꯔꯤ ꯃꯉꯣꯟꯗꯀꯣ ꯅꯨꯡꯁꯤꯅ ꯃꯇꯣꯡ ꯈꯔ ꯐꯖꯕ ꯑꯃ ꯈꯟꯒꯦ ꯑꯣ ꯁꯤꯁꯦ ꯌꯥꯔꯅꯤ ꯁꯤꯁꯦ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯒꯀꯣ ꯑꯩꯅ ꯐꯖꯕ ꯑꯃ ꯏꯟꯕꯤꯒꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯩ ꯏꯟꯗ꯭ꯔꯤꯀꯣ ꯏꯕꯥꯅꯤ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯁꯨꯃꯥꯏꯅ ꯀꯩꯀꯥ ꯆꯥꯕ ꯈꯣꯠꯄꯁꯦ ꯁꯨꯡꯏꯟ ꯏꯜꯂꯛꯇ꯭ꯔꯤ ꯃꯇꯣꯡ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯤꯟ ꯌꯣꯠꯂꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯏꯟꯁꯤꯒꯦ ꯁꯤꯕꯨ ꯂꯣꯏ ꯏꯜꯂꯣ ꯇꯥꯗꯅ ꯑꯩ ꯎꯝ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯩꯇꯕꯩꯔꯗꯤ ꯈꯪꯗ꯭ꯔꯦ ꯐꯖꯅ ꯆꯥꯔꯣ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤꯀꯣ ꯑꯍꯥꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯟꯕꯅꯦ ꯃꯉꯣꯟꯗ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯏꯟꯕꯁꯨ ꯍꯩꯇ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯎ ꯍꯧꯔꯁꯤꯒꯦ ꯆꯥꯔꯣ ꯏꯔꯨꯖ ꯇꯣꯛꯄ ꯐꯥꯎꯕ ꯁꯥꯏꯗꯀꯣ ꯍꯥꯎꯕ꯭ꯔꯥ ꯎꯝ ꯍꯥꯎꯋꯦ ꯁꯤꯁꯦ ꯍꯥꯎꯋꯦ ꯃꯍꯥꯎ ꯐꯖꯅ ꯂꯧꯕꯅꯤ ꯃꯍꯤꯁꯦ ꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯅꯪꯅ ꯊꯣꯡꯕꯅꯦꯕꯀꯣ ꯍꯥꯎꯋꯦ ꯂꯥ ꯍꯦꯛꯀꯗꯕꯗꯣ ꯅꯣꯡ ꯇꯥꯕꯅꯤꯅ ꯁꯤꯗꯁꯨ ꯅꯣꯡ ꯇꯥꯔꯤ ꯀꯣ ꯎꯝ ꯈꯤꯇꯪꯗꯤ ꯀꯜꯂꯦꯀꯣ ꯎꯝ ꯍꯥꯎꯋꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯕ ꯑꯣꯏꯗꯦ ꯍꯥ ꯁꯤ ꯃꯣꯔꯣꯛ ꯆꯥꯕ ꯎꯝ ꯑꯩꯁꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯦꯀꯣ ꯍꯩꯔꯦ ꯍꯥꯟꯅꯒ ꯅꯠꯇ꯭ꯔꯦꯕ ꯍꯥꯎꯋꯦ ꯉꯁꯤꯁꯨ ꯎꯝ ꯐꯥꯒꯤ ꯅꯠꯇꯦ ꯆꯠꯂꯣ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ ꯃꯍꯤꯗꯤ ꯈꯔꯗꯤ ꯀꯧꯏꯀꯣ ꯒ꯭ꯔꯦꯝ ꯆꯥꯔꯣ ꯒ꯭ꯔꯦꯝ ꯅꯪ ꯃꯇꯣꯡꯗꯣ ꯈꯔ ꯈꯔ ꯆꯥꯎꯀꯣ ꯅꯪ ꯃꯨꯛꯕꯥꯡ ꯆꯥꯏ ꯇꯧꯃꯤꯟꯅꯔꯗꯤ ꯑꯩꯁꯦ ꯃꯤꯋꯥ ꯌꯥꯝ ꯇꯥꯏꯌꯦꯕ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦꯅ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯗꯦꯕ ꯑꯗꯨꯒꯨꯝꯕꯗꯣ
ꯅꯪꯕꯨ ꯄꯤꯖꯅꯤꯡꯗꯕꯒꯤ ꯅꯠꯇꯕꯀꯣ hả ta rồi hả bác anh thấy lâu chưa bao giờ rồi liền bên ba đó nè mấy tới lâu cái con lâu rồi liền bên ba đó nè tại hai cái bộ mà tuông khác lâu cái hai bay nè mua mà tuông khácจะทราบแล้วหาวแบบนี้ด่ามารู้ก็ยาวต้องหาวเนี่ยสิเนี่ยบอกว่ามาtuôngยาวตัวแกนุกี่ได้ก็ตามมาตามง่าก็แกไอทีให้ไปกินนมให้บะ tăng ạ aduga matong kaino tawduna yaw jabdu e matong ga maru ga dina chahum ga IT haba khi nào đấy đi đâu thế rồi chứ có mang cho thì không để gì maru cho bố mà học nữa khi ta phẩm này chơi ra chứ mà nó vậy chụp tình à mà nó vậy chụp tình à bạn luyện một cái nữaฉันอยากดูเจ้าด้วยใครให้น่าจะ hơn đó 이제 다 먹어. 모든 게 딜레이 또 그만해 도깨 보자. 봐. 오빠 빵 짠 하나 이렇게 이제. 뭐, tập nó chụp tình à 사실 인문이나 밤질 나니 뭐 ngàn ai nè một bà hầu bấm tầm đó han bà hầu bấm tầm đó cha cần để chicken kiếm nào cái xem những ai ra hàng anh các bạn suy nghĩ cùng với nhau làm này hả đó chút bông ngầm ra chút bông ngầm là cái chỗ ra ra thuốc ngầm là bớt mà rồi đúng không cái dao này bạn mai rồi đi cho mai nha cái thùng dao tôi thùng 동안 담아 맛이 잘 나오게 거 dao với những gì ạ năng cái 맛이 giảm xịt nào 맛이 또 giảm một ra để hai bạn đây àบ้านนี่cái nó mà thác bắt cào đấy thì đó ngang thai đâu không bro không ngang thai hai bữa tôi thả đi hậu đầm nhé mà phuồng là cột thơ cái đó họ ấy cái suy thật cây cậu gạ hả mấy cây gần lại vâng đấy mua chung ngang thai ngang đúng hay làm ni đã sao rồi
ꯃꯔꯨꯗꯣ ꯆꯤꯅꯥ ꯃꯌꯥꯝꯀꯣ ꯑꯁ ꯁꯟ ꯀꯩꯅꯣ ꯃꯔꯨꯒꯤ ꯑꯣꯏꯔꯝꯅꯤ ꯌꯦꯡꯒꯦ ꯑꯣꯟꯊꯣꯛꯑꯣ ꯃꯔꯨꯒꯤ ꯑꯣꯏꯔꯝꯅꯤ ꯂꯕꯔ ꯆꯥꯔ ꯇꯜꯂꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯆꯤꯅꯥ ꯃꯌꯥꯝ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯁꯤꯗꯤ ꯃꯁꯤ ꯆꯥꯔꯔꯣꯏꯒꯦꯗ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯤꯡꯂꯤꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯃꯑꯣꯡ ꯑꯃ ꯃꯥꯜꯂꯦ ꯃꯥ ꯁꯟꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯤꯀꯣ ꯍꯥꯎꯋꯦ ꯐꯖꯅꯁꯨ ꯊꯣꯡꯕ ꯍꯩꯅꯁꯦ ꯂꯕꯔꯒꯨꯝꯕ ꯉꯥꯛꯀ ꯉꯥꯏꯔꯒ ꯁꯟꯁꯦ ꯊꯣꯡꯕ ꯍꯩꯇꯗꯤ ꯍꯥꯎꯇꯦꯀꯣ ꯎꯝ ꯃꯍꯤꯁꯦ ꯂꯥꯡꯃꯜꯂꯁꯨ ꯍꯥꯎꯇꯦꯗ ꯑꯩꯗꯤ ꯁꯟ ꯊꯣꯡꯕ ꯀꯥꯟꯗ ꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯂꯩꯔꯛꯄ ꯃꯥꯝꯃ ꯍꯣꯏꯒꯤꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯁꯤꯁꯦ ꯃꯥꯟꯅꯩ ꯁꯤꯅꯕꯨ ꯍꯦꯜꯂꯤ ꯑꯃꯨꯛ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯇꯅ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯔꯣꯏ ꯇꯧꯕꯅꯦꯕ ꯑꯁ ꯅꯣꯏꯕ ꯍꯟꯗꯛꯁꯦ ꯆꯤꯅꯥ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯩ ꯂꯨꯛ ꯊꯨꯝꯃꯝꯕꯅꯦ ꯉꯥ ꯌꯥꯝ ꯆꯪꯕꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ ꯉꯁꯥꯏ ꯑꯁ ꯃꯨꯛꯕꯥꯡꯐꯧ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯆꯦꯟꯕꯅꯦꯍꯦ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯍꯥꯏꯔꯒ ꯉꯥꯏꯈꯣ ꯃꯨꯛꯕꯥꯡ ꯂꯥꯏꯔꯤ ꯁꯨꯝ ꯅꯣꯡ ꯇꯥꯕꯗꯨ ꯂꯨ ꯄꯥꯏꯔꯒ ꯆꯦꯟꯕꯅꯦ ꯂꯧꯕꯨꯛꯇ ꯑꯗꯨꯒꯤ ꯆꯥꯛ ꯊꯦꯡꯅꯁꯤꯀꯣ ꯎꯝ ꯍꯧꯖꯤꯛ ꯄꯨꯡ 1 2 ꯇꯥꯔꯝꯅꯤ ꯇꯥꯔꯝꯅꯤ 2 ꯑꯗꯨꯋꯥꯏ ꯇꯥꯔꯝꯅꯤꯀꯣ ꯑꯩꯕꯨ ꯍꯟꯗꯛꯁꯤ ꯌꯥꯝ ꯅꯣꯏꯔꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯑꯩ ꯅꯣꯏ ꯁꯨꯃꯥꯏꯅ ꯅꯣꯔꯃꯦꯜꯗ ꯂꯩꯕꯤꯒꯦꯕꯀꯣ ꯌꯦꯡꯉꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯣꯏꯕꯅꯦ ꯅꯣꯏꯗꯕꯅꯤꯗ ꯅꯪ ꯄꯪꯍꯥꯏꯗ ꯍꯥꯏꯅꯦ ꯅꯣꯏꯕ ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯈꯔ ꯇꯤꯡꯒꯅꯤ ꯁꯤ ꯄꯨꯔꯥ ꯅꯣꯔꯃꯦꯜꯅꯤꯀꯣ ꯁꯤꯕꯨ ꯅꯣꯏꯕ꯭ꯔꯥꯅꯦ ꯅꯣꯏꯕꯅꯦ ꯁꯥꯏꯠꯇ ꯑꯗꯣ ꯁꯤ ꯑꯩ ꯄꯨꯛ ꯆꯨꯞꯄꯥꯟꯅ ꯄꯨꯛꯇꯤ ꯊꯣꯛꯑꯦ ꯈꯪꯉꯦ ꯏꯀꯥꯏꯌꯦꯕꯀꯣ ꯍꯥꯟꯅꯗꯩꯗꯤ ꯈꯔ ꯅꯣꯏꯔꯦꯕ ꯁꯤꯕꯨ ꯑꯩ ꯈꯔ ꯍꯧꯆꯤꯟꯕꯅꯦ ꯅꯣꯔꯃꯦꯜ ꯊꯥꯗꯣꯛꯎꯔꯣ ꯀꯃꯥꯏꯅ ꯂꯩꯗꯣ ꯅꯣꯏꯔꯦ ꯈꯔꯗꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯪꯉꯝꯅꯦ ꯅꯪꯁꯨ ꯈꯔꯕꯨꯗꯤ ꯅꯣꯏꯔꯕꯅꯤꯅ ꯍꯥꯟꯅꯒ ꯍꯥꯏꯔꯗꯤ ꯍꯥ ꯅꯣꯏꯗꯨꯗꯤ ꯃꯥꯕꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯅꯣꯏꯕꯒꯤ ꯑꯗꯣ ꯑꯩꯒꯤ ꯈꯜꯂ ꯇꯧꯔꯤꯅꯦ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯛꯇꯤ ꯁꯥꯗꯦ ꯅꯠꯇ꯭ꯔꯕ ꯑꯁ ꯑꯩ ꯍꯟꯗꯛ ꯏꯟꯇꯔꯦꯁ ꯂꯩꯔꯝꯃꯣꯏꯗ ꯃꯨꯛꯕꯥꯡ ꯇꯧꯅꯕ ꯅꯣꯏ ꯈꯠꯄꯒꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯆꯥꯔꯣ ꯁꯥꯗꯣ ꯆꯥꯔꯣ ꯑꯩꯗꯤ ꯆꯥꯔꯁꯨ ꯌꯥꯎ ꯆꯥꯛꯇꯤ ꯐꯖꯅ ꯆꯥꯕꯩꯅꯤ ꯁꯤꯗꯤ ꯊꯨꯝ ꯌꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯔꯨ ꯃꯆꯠ ꯃꯆꯠ ꯌꯥꯎꯋꯦ ꯀꯨꯏꯔꯦꯀꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕꯀꯣ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯝꯅꯤ ꯍꯦꯜꯂꯦ ꯀꯨꯏꯔꯦ ꯃꯔꯨꯁꯤ ꯆꯥꯒꯦꯀꯣ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯃꯇꯣꯡꯅ ꯑꯣꯏꯅꯤ ꯃꯨꯛꯕꯥꯡꯀꯣ ꯅꯍꯥꯟꯗꯤ ꯃꯔꯨꯝꯁꯨ ꯂꯕꯔꯒꯨꯝꯕ ꯉꯥꯛꯇ ꯁꯤ ꯃꯇꯣꯡ ꯂꯩꯔ ꯆꯥꯎꯋꯣ ꯆꯥꯔꯣ ꯆꯥꯔꯦ ꯅꯪ ꯄꯤꯖꯗꯦꯅ ꯀꯃꯦꯟꯗ ꯌꯥꯝ ꯍꯥꯏ ꯃꯤꯅ ꯑꯩ ꯉꯥꯏꯍꯥꯛ ꯆꯥꯏꯅ ꯑꯩ ꯆꯥꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯔꯦꯕ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯂꯥꯝꯕ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯊꯦꯡꯉꯦꯅ ꯌꯥꯝꯅ ꯍꯥꯎꯋꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯃꯤꯁꯦ ꯎꯁꯤꯡ ꯁꯥ ꯍꯥꯏꯕꯗꯣ ꯁꯤꯅꯤꯅꯦ ꯍꯥꯎꯕꯅꯤ ꯁꯤꯁꯦ ꯁꯤ ꯅꯪ ꯁꯤ ꯃꯇꯣꯡꯁꯤ ꯆꯥꯔꯣ ꯑꯩ ꯁꯤ ꯆꯥꯔꯒꯦ ꯃꯆꯥꯁꯦ ꯃꯔꯨꯅꯤꯗꯣ ꯁꯤ ꯁꯟꯁꯥꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ
ꯄꯨꯟꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯅꯒ ꯊꯣꯡꯕ ꯍꯩꯅꯤ ꯊꯥꯖꯗꯦ ꯑꯁꯦꯡꯕꯒꯤ ꯅꯪꯅ ꯊꯣꯡꯉꯛꯄꯗ ꯍꯥꯎꯕꯁꯦ ꯁꯤꯁꯨ ꯍꯥꯎꯔꯦꯅꯀꯣ ꯑꯃ ꯌꯦꯟꯁꯥ ꯑꯊꯣꯡꯕꯗꯣ ꯀꯣꯏꯂꯥ ꯄꯜꯂꯦꯗ ꯎꯝ ꯑꯗꯨꯁꯤꯃꯁꯨ ꯍꯥꯎꯈꯤ ꯅꯪꯅ ꯊꯣꯡꯕꯗ ꯍꯥꯏꯕ ꯏꯃꯥꯗꯤ ꯆꯥꯕ ꯌꯥꯏꯕꯀꯣ ꯃꯥꯒꯤ ꯀꯦꯁ ꯑꯃ ꯂꯩꯔꯕ ꯑꯗꯨꯅ ꯀꯟꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯝ ꯍꯥꯏꯕꯤꯌꯣ ꯏꯃꯥ ꯆꯥꯕ ꯌꯥꯗꯕꯩ ꯃꯔꯝꯗ ꯍꯥꯏꯕꯤꯌꯨꯕ ꯑꯩꯈꯣꯏ ꯑꯁꯨꯛ ꯀꯜꯂꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯌꯥꯎꯔꯗꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯂꯕꯔꯒꯨꯝꯕ ꯉꯥꯛꯇ ꯆꯥꯔꯣ ꯍꯥꯎꯔꯦ ꯃꯁꯤꯒꯤ ꯏꯟꯁꯥꯡꯁꯤ ꯑꯃꯨꯛ ꯍꯥꯎꯕ ꯑꯃꯨꯛ ꯆꯥꯕ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯎꯋꯦ ꯅꯣꯡꯉꯒ ꯃꯪꯕꯒ ꯑꯩ ꯉꯁꯥꯏ ꯑꯣꯛ ꯃꯈꯣꯡ ꯂꯧꯔꯛꯁꯦ ꯇꯧꯕꯅꯦ ꯁꯟꯁꯥꯗꯣ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯩꯅ ꯉꯁꯤꯁꯦ ꯃꯥ ꯁꯟꯁꯥ ꯍꯥꯏꯁꯦ ꯀꯨꯏꯔꯕꯅꯦ ꯁꯟꯁꯥ ꯆꯥꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯃꯟꯕꯩꯔ ꯂꯩꯔ ꯆꯥꯕꯗ ꯄꯦꯟꯗ꯭ꯔꯦꯅꯀꯣ ꯁꯟꯁꯥ ꯆꯠꯅꯤꯡꯉꯤꯅ ꯀꯨꯏꯔꯕꯅꯦ ꯃꯥ ꯍꯥꯏꯁꯦ ꯍꯥꯎꯅꯁꯨ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯌꯨꯝꯗ ꯇꯥꯔꯗꯤ ꯏꯆꯤꯜ ꯊꯣꯡꯉꯒꯀꯣ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯒꯥꯏꯔꯝ ꯏꯕꯥꯅꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯛꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯨꯕ ꯑꯍꯜ ꯂꯃꯟ ꯑꯩꯒꯤ ꯅꯨꯡꯁꯤꯔꯨꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯄꯪꯕ ꯃꯆꯥ ꯑꯅꯤꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ 30K ꯌꯧꯗꯧꯔꯦꯕꯀꯣ ꯈꯔ ꯊꯨꯅ ꯌꯧꯍꯜꯂꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯃꯤꯁꯤꯡ ꯂꯩꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯣꯅ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯨꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ